Kanglicha Kwai Tarabu Ahabra the Kanglei Paki Konjan Iko no Ikai Kuno Uche. Miam Shu Hena Tabiram Lagani. Pitribi Punamak Joy Togani had a Torokiba Mapangan Kalaba, Germany Kobale Paado, Second World War Gimatunda, Ani Tona Kaiki, Kadigidamak. East Germany Amasung, West Germany Haina, who Tashilaga Kaidoktuna, Mapangan Hantanabagidam. A Shigmo Pangan Hantanabagi Lalong Shidani, South Korea, North Korea, Kaidoklamiba. Mashi the Sunatana, India the Su, Pakistan, India Hain Ani Tona, Kaidoktuna, Mapangan Hantanaba, Chakopa Tintanaba, British na Yamna, one Horaramba, Arun technique Mayamado, Nashidi Aikogi, North East British Massage in the Gitam Hobo May Singado, she never horribly. Getter Nagaland, Hain Laurangeta, Nagaland Manungda, Ani Tona, Frontier Nagalel Hyper Amaga, Nagalel Hyper Amaga, Sharuk Ani Tona Kai. Matang asina Nagaland gi oina yamna luri wahang amana Germany da East Germany West Germany khaidoktuna leirammadagi amatto oina punkhiba adugumna Frontier Nagaland amasung Nagaland hairiba ani ase amuk pulakpa ngamkhigadra haiba wahang asini Nagaland asida sunate Manipur dasu atuke matik luri bani Manipuri kairoi Manipuri thugairoi haina asum tapna changsilakpa ngasidi mitop midan chana pikthan khibadagi Manipur haina lejaramba kanglei pagi saktam mase saruk ohum thongna yekpa horaklabani Manipur ase Houjik sumnagi langla amakak tingnu thamba lokchap ani gi marakta leiba Aruba lok amagi mathakta yandru thamba map amaga chap manana leiri matang asida kanglei pagi khonjelna haijening badi Manipuri ni haiba ngamjadragadi Manipur da leibagi mathau tade makhoi Manipur nate Getter Nagaland Pamasingna Nagaland the Chapikro Aduga Cookie Land Pamasina Cookie Lam the Chapikro Mayang Masagi Kumi Machum Kak Takla Hingi Kanjaba Mayang Machasinga Sanga Pamasing the Su Mapan the Nakoina Koina Lining Mamfamda Loina Chapikro Karigumba Adongi Wakalon the Pun Hingminakisi Yabagi Wakalon the Popibu Oregana idea of Manipur Mang the Tamduna Akoi Pun Hingminabada Karishu Akai Lati Machu Kayana Talaba Leko Lerang Amagumna Hen Pajagadoriban Houjik Leipa Shida Oriba Shidi Pitru Pikpatagi Hauraga Achoba Pova Ishagi Ai Shoidra Lorena Kanabati Ngasi Hingminabagi Wakalo Lapto Kidungashi Ashi Yona Kanglei Pakno Washil Liban Kanglei Pash the Ladiba Politician Sing Ashigi the Mugadi Karibu Hainingai Ladybagi Achumba Apaba Maraipak Nungshi Wakalol Amata Yoshilatre Maraipak Maram the Nungshiba Saba Lusing Basaba Makoyashini Quaidi Shatiri Bakambose Makoina Leipak Ngao Sheno Haraga, Makoina Kari Todun Labati Leipas, Asukam Warak Libanabase, Hangpam Topani. Nashana Sagi Pirip Lobangam Jedraba, Narepak Naram the Mungakshabangam Jedraba, Leipak Kaiba Kaidaba, Mayang Masashing Adugi, Order Tabu Ilabadi Haidun, Nangak Nodru Chatlibadu, Adukam Napang the Nakoibu, Karamba history no Equina, Tungi Birongi the Makta, Nakogi Maram the Iramudar history. Rajniti wala khuding magna dola doli thidna iramdam irei pak asibu kaiba yadi haibagi wakhalo do mangda thamduna honagadabani mashina nakhoi gi shu afaba oigani aikhoi gi shu afaba oigani tungi miron gi shu afaba oigani adubu ngasi kanglei cha singasigi marabak thiribadi government ama laklaba su hek phatta government ama laklaba su hek phatta kai ki duna chelga shawo mongnai haiba ipa ipugi pawrodo aduga chap manana thoklabani lu jaw khiti Ang khang po. Ya to abong na pai na mong tai siya. Abong na pai na mong tai. Abong na pai na mong tai siya. Abong na pai na mong tai siya. Shuda nama thongjinduna khulai paiduna kukila lobasing na karigidamta phogna nongmai kapanmano madu karma sangbidanda ayaba yawbagi achan mirai naiduna nakhoina kuki macha singidi yum aniung khak tabada army gi tanker kaya khamduna gypsy kaya khamduna protection piba ngamlaga atopa community gi karigi protection pidabano Assam rifle sing CRP sing handuna karigi damakta maitai amasung nagagi yum mai thanmano kari aron manung wari lebagi no nakhoina kuki da popi pena thanbagi maram adu thande haiba taragana kana pha khrabagi kari makhoi gi mathate action low khrabagi
वासेट मचा अमनी पारक कोइहाई हाइबा अदुना पोपी थादनबगी नखोइगी खोंथांगला हौजिसु इल्लीगल ओइना थारबा पोपी पाम्बी थारबा सिंग अदो मपु सिंग अदो फागतुना जेलदा किट किट नमसिनबा मतमना मखोइ अमुक हन पोपी थाखिगद्रा मदु तौदबगी मरमना करिगी चही अहुम मरी सुरु फावबदा ngasi फावबा मणिपुर की नेशनल हाईवेस दा मैतै मचाना चटपा फंगक्त्रिबसिगी सोलुशन करिगी पुरप ngamdabano खुद थोंगनारिबा नाकल अनिबु मसा मसाना यासनबा पुरक्त्रबदी शांति पुरप ngamloi हारिबा असिंगबा सारगा ngangliba सिगी भूत मानबा सिना ngangliba सिबु ताबा यारिबा वारा म्यांमारदगी चंगसिलक्तुना ड्रग नार्को टेररिस्टसिंग असिना मणिपुर इरांग थोलिबा सिबु स्टेट की ओइबा प्रॉब्लम ला नत्रगा नेशनल की ओइबा प्रॉब्लम ला हाइबा सिबु खंगबा ngamjadaba होम मिनिस्टर सिबु कर्म मखली होम मिनिस्टर नो अदुगा मसिगी प्राइम मिनिस्टर ने हाइबा अपंगमा मानबा लारिग हाइतबसिना करिगी तुमिन वा मसिरमता ngangra लेबनो इजराइल अमसुंग यूएसए की नितिनयाहु अमसुंग ट्रम्पनबु हाइरबदी हाइदुना अपंगमा मीगी हौनबा कोटत कोरांग खर सिजनबिबदुदा मयाद हाइंग चंगबा खंगदबा मखै मया काथोक्तुना नुकचरी महाकी मतुंगदा मीना करी सानरी कैदौरकनी हाइबदी करिगुंबा खंथबा अमत लैबा नते बांग्लादेश इंडिया म्यांमार लैपा अहुम सिदगी सरुक खरखक लौथोलगा मखोइना क्रिस्तान की ओइबा कंट्री अमा सेमन प्लान तौरी हाइबसे महाकी वाखंद लैजबा नते भारत माता हमारी मदरलैंड है और हमारा फादरलैंड इसराइल है और इससे भी बड़ी खुशी हमें दादालैंड भी मिल गया यानी अमेरिका कैसे आंख खोली जा रही है कैसे बंद की जा रही है अखोई की नुंगसीरबा इरमदा मणिपुर से तसेंगनमक कंसी अइबु हाइजौ हाइरबदी असिगुमबा मथोंग हुक्तबा लारिग हाइतबा लीडर सिंग असिगी मतुंग इनबिगनु हाइना हेजनिंगी नत्रबदी सुंसोय सोयदनमकी मणिपुर कायरगनी